Real Voice Channel da dombu amukhana tanam na oxinjari. Russia na Ukraine da lan changlubagi final mahilok pagi matam lakre ngasi thatare chupna lan chathakraba tungsida hayeng irai asidamak Russia ki oina dynamic turn ama oigadori waramdi Ukraine ki yamna maru oiramba lambari ming oina Luhansk Donetsk Kherson amadi Zaporizhia haiba mafam mari se hojik Russia ki oire haina handak recently makoina sem ki referendum adugi matengna anobulu ama semdoktuna hayeng irai asidamak finally Russia da pusin lagani hairiba lamdam mari asigi apunba apakpa ase entire Ukraine ki 15% ni masi khajiki lamnati Russia na masigi nauna kondoriba lam asi santida makoi gi laingak makhada lak trifauda lan tawkini hairi Putin na masigi project asigi damak irang thoklak abasu thengnana ba any power changlak abasu thengaina ba reserve army lak ahum ready the same saro thaji lagani haiki masigi wafam sida public kayadang protest thoraki Putin gi wadi mathau tarabadi micham praja phauna maruina civil nupa sing phauda lan phamda thagani haiki masida micham praja sing asau phungduk naki landa akan bana thajin kigadra ki nabadagi mioi kana Russia thadok chena bagi pau thoraki asumna suhai internet ta makoi gi pakhang kana how to break arm haibo hayase yamna toina research to buthingna ki masi kari gino haibada hakchang soinai krabati land satlu hairak laroi khanbanani amrom da Putin na akan buwa amaga haidoki karigumba Russia gi praja amana magi order da hiktok patar ba criticize dorba plus praja gi wakanbu negative khalhan naba kana kumna hotna bataragadi Russia da laibagi hak lairoi matawasumna Russia gi handaki akan bu khongjang asida wa loluba billionaire kaya khanghodana siba Toki siba thengdare haibaki pau thoraki makoina sibaki maram khangbangam de mystery ni makoya do angamba Putin gi plan gi against the wa ngangluba singni hairi amarom da NX tawdori balam da mari asida referendum gi matungina voting chat thakiba tanjadu da Russia gi winning ni haibaki mi masing ni heli Russia ki favor da hena vote lakhi hairi khongjang asibu Zelensky amati magi ministry amadi western countries singna illegal ni sathi ba henjin pathabak ni haiduna Russia ki mathakta anauba sanction kaya amaga thomjin gadori Russia na lamdam mari ase hayeng makoi gi territory da pusin kraba tungda next step karino pamliba masig reply da export sing na hai Russia na pamliba makoi gi plan da kanana su disturb tawdaba western country na Ukraine da khuchu khulai supply tawbugi mahutta Ukraine na Russia ga wa ngang na tuna santi purak na hot na ba asina makoi pamjai Russia gi wadi Ukraine kaidonu NATO gi member oibe yaroi sini sukya yaroi NATO da amuk chatkani hot na rabati nuclear threat oibagi wa powder saying na phongdok li Russia na site amada news channel kaya da linari Russia ki handaki annexation plan asibu tolerate tawroi haiduna mapangal kalaba western country singna Russia ga thengai darabi yai adubu actually madugi wafam karisu leiti mafam kaya da Russia ki plan asigi matang da discussion kaya tawkre adubu Russia bu thatlage haiduna thorokpadi hojik su yaudri hayeng irai numit asida Moscow da yamna chawba ceremony ama pangthokpaga loinana Ukraine gi lamdam mari ase annexation ki thoram pangthoklagani Aroiba Allein ki khabar amaga China ki 500-meter spherical radio telescope ki matengna lab khraba galaxy amadagi signal khara tatna phangi haina claim tawri signal singa se Peking University ki astronomer Heng Su Inna signal singa siki matang da study tawri aduga hai onthokna lab khraba 20201124A koba galaxy amadagi signal singa se lakpani amasu mase Allein ki oigani haina khalli Allein ki matang da naidarakpa kuire signal singa sina asengbo oirabadi Allein haibase soidana leire haibase segle Heng Su in hai atiada ki lakpa signal kaya ki matang da study tawkraba singi manungda masigi signal singa sina mysterious oibe heldi amasu galaxy asidagi yamna toina lakpa thengdari tongan ba radio wavelength tagi experts sing asidi thajare Allein lay haibase amasung Allein singa sina prithibigi mi singa contact tawba pamli hairi so thanks for watching